ngasi nung tilfong ki ba tongan ba pause kharagi collection miyam da kudol tamjage ngamkhai gi yenarak patagi Thailand na Cambodia da nongthaktagi attack chatakre hairi matam sang na ngamkhai gi matang da yena duna lakraba matung da Thailand na Cambodia da nongthaktagi attack chatakre haiba nungtil pause gi chipong ama oiriba oil kati dagi lakhot charaga tamjage leibak ani gi lona bangkhai da leiba leishang ama gi matang da matam sang na yena duna lakibani numikharni gi mamang da yulona ba leibak ani ungkhatna bagi chang wangkhalakpaga loinana Thailand gi ngamkhai lanche laga Cambodia na phumlamba landmine pokhaiba Thai army gi lammi manga aso apanangki thodo adugi matung tarakpada Thailand da lebak aduda leiriba Cambodia gi ambassador bu maraibak ta hankina ba khangan khibaga loinana Cambodia gi kunung Nompen da leiba Thai ambassador kaukthokki amasong maru oibangangkhai gi saruk punamak sel toksinki lebak ani gi lona bangangkhai da leiba Hindu gi leisang amagi matang da matam sangna yenaduna lakraba matung ngasi ayuk yumlona baleba anina khuthokna ba horaki ahan bada Cambodian army na nongmai round kaya marung kapsilakpaga loinana drone kaya marung paisilakpa uki haina Thai army gi makok thongba official amana pangdoki matung tarakbada Thailand apaba makal gi fighter aircraft sing sizinaduna Cambodia gi tongan mafamda attack chatakibani nakal ani na khuthongna rakiba aduda sumna gi chahi manga khakta ngai riba nupa macha ama yauna Thailand gi micham ahum asopan nangle amasong micham ama si ri haina Thai official sing na pangdoki Thailand gi makai dagi su lanmi tarek asopan nangki hairi Thai army gi makok thongba officer amana agency da hai Cambodian army na Thailand gi ngamkhai manak nakna leiba district amada BM21 rocket kaya marung kapsilaktuna micham taba mafam sing amang ata tholakpadagi ngamkhai manak nakna leiba khungang marfu taruktagi miyoi lising nipu rom sapagadaba mafamda hongdohan kre amarom da Cambodia gi Ministry of National Defense na hauzik oirekliba phim asigi matangda Thailand bu maral sidaduna hai micham taba mafamda Thailand na nongthaktagi attack chatharakpada miyoi kaya marum asopan nangle international law amasong Asian gi chana kangon wangmada Thailand na chatharakliba thong asigi matangda matik chaba pakhumpi naba sem sare haina su Cambodia gi Ministry of National Defense ki statement amana pangdokhi makhatana liangmai phuruptagi NSN gi tax lohondaba ADC Tamilong gi CEO da wakat kre hari liangmai phurukki miyoi singdagi NSN GPRN na tax and welfare fund da tax tian dabagi matangda liangmai Naga Council Manipur Tamilong zone na ADC Tamilong da aiba chirol piduna wakat kre council asina ADC Tamilong da pisin kiba chirol adugi matungina liangmai phurukki miyoi sing NSN GPRN da tax tiba mathau tade purvasi gi miyoi sing na service card amadi atai mathau taba office ki se sangsingda soi tawbada makalamata gi pressure piba tawroidabani GPRN gi thabak thorom singna liangmai phurukki miyoi singda khudongsa daba kaya marum mayokna le haina palladuna chirol asina hai michang mikhai naiba maongda chatharakliba thong asina maram oiraga liangmai phurukki miyoi sing amato ina leminaduna NSN GPRN tax and welfare fund da tax tiba lepananaba thorang lokhalakbani karigomba phibam amatada liangmai phurukki miyoi singna NSN GPRN da tax tipam thokti haina palladuna chirol asina hai hunda minariba tongan ba phurup singi marakta amana amabu ikai khumnabaga loinana ingtapagi phibam kahendanabagi pandamda liangmai phurukki miyoi singbu NSN GPRN tax and welfare fund da tax tibagi thabak khudakta lepanba tangai pade haukiba March 15 da liangmai General Assembly na laukiba warekki matungina NSN GPRN da makalamatagi cooperation pidaba haina warepnare maramaduna purvasigi miyoi singbu makhatana tax tiandanaba thorang lokhotpam thoi hairi makhatana compensation gi simpham laukiba leiti hairi National Highway 2 Imphal dagi Kangpokpi phawbagi lambi pakthokpagi matangda compensation gi sel laukiba leiti haina Kuki National Front na phongdorongli KNF na kunjasing ahangwachi emada khuyek pihalaga compensation gi simpham aranba moongda lokthokre haina tongan ba media reporting na phongdokpa laikhrabani media gi report adu aranbani haina palladuna KNF Information and Publicity Secretary LH Stephen na thadorokpa cherolamana hai lambi pakthokpagi compensation gi sanpham laubaga KNF ka karigumba hiram amatada mari leinade lobasegi mingchathian nanaba kanagumba miyoi kharana aranba pausandokibani lengang na pakhalakpa tongan ba sangat chagatpagi thabak thoramda KNF na mapung phana sawatuna lakli matung tarakpadasu miyamna khudong chana ba lengang na sangat chagalakpada lobasena mapung phana sawatkani suspension of agreement su agreement ki ground rule na yadaba thabak thoram amata lobasena tawkiba leite amadi atai atoppa sangat chagatpagi thabakta athingba pikiba leite hairi makhata na Kuki na Manipur gi asengba Puwari semdokpam thokti haiba MNPF ki upam tamjigi 2023 gi me ahom dagi hauna thokliba wathok asina maram oiduna hauzik pawba tangdu leitana leitriba asida Manipur Naga People's Front na ingtapa tangdu leitaba hanjilanaba khonaba laklingai cherak asida Kuki singna Manipur gi asengba Puwari semdoktuna leiri haina lup asina maral sirakli MNPF ki Secretary Publicity Thomas Numaina thadorokpa chirola manahai MNPF amasong Manipur da kundaminari ba kanglup mayamna puksel sengna ingtapa puraknabagi thabak kaya paikhatliba asi Kuki kanglupna yamna phaba khongthangni khalaga ingtapagi lambi thibagi mahutta Kuki singbu atopa kanglupna kiri haibagi maongda khanduna khudong chaba lauri social media da aranbu phom kaya marum phungdoktuna Manipur gi asengba Puwari
Puwari asi Semdoknaba Hotnaribsi Kanaroi Manipur ki asengba Puwari Khnge hairabadi indigenous oiriba Meetei amadi Naga da hanggadabani hairi Makha Satarakpada Nungtil Pausi ki Chifong ama oiriba Kanglaipa ki Mairagi editorial lokotcharaga thamjige lengangna IDP sing masa masa gi mayumda hanjinanaba hotnagani haiba thabak oina pangthokpa chungani hairi Manipur da thokliba chai ani helaklaba irang asina maram oiduna masa masa gi mayum thadoktuna lanjennarakhtuna hauzik relief camp sing da changjapam loduna leiriba miyoi sing asi lising humphuni thoirom ni haina panari miyoi sing asi gi marakta masa masa gi mayum makai tumna mai thadokpikraba kaya amasu yauri aduga kaya amana masa gi mayum hundoklamlaga chelakpa kaya ama yauri Relief camp ta changjapam loduna leiriba miyosing asina masa masa gi mayumda hanjanan biyu haiduna lengak ki mafamda haijarakliba ase matam kuirakle hauzik fawba hiram asigi matangda lengak na masak thokpa thabak paikhatpa haibadu oidri ngaya ki oina yum sabada selfie gani atuba matamda masa masa gi mayumda hanjananaba thabak lengak na paikhatpa haure hairaga thabak oina di pangthoktana leiri maduna lengak ki mekaidigi relief camp ta awaba khangduna changjapam loduna leiriba miyosing gi mafamda minamba wangang bhaibase pap ki masak oigani lengak na thabak oina pangthokani haidokiba adu taseng na pangthokpa ngamnaba hona pamthoi lengakna lokholakpa khongjang gi saruk ama oina hauzik kangluk anigi irang asi khara nemtharakle maduna yummaidi thakidaba leiba ngamdabadagi masagi mayum thadoktuna chelaktuna relief camp ta leiriba IDP sing masa masa gi mayumda hanjananaba mari leinaba DC singna achauba thodang loduna yumsing adu da hongjinba yanabagi thabak paikhatnaba honarakpa asimak yamna thagatningai ni adubu chahi ani hena hundoktuna thamnamlaba yumsing adugi phibamdi yamna phattaba haibadu oiri napi singnangna pungku kupsinduna jungle gi phibamda leibana ayamba oiri maduna hairiba yumsing aduda sangsinduna hektamak leiba haibase aduki matik khudongsa daba kaya mayokna godoribani lengaki maikaidigi yum sanabagi damakta lupa lising humbudra manga imung amamamda pigani haiduna laukthokhiba leire adubu hairiba sanpam asi piraba phawbada yum sabada sizinabadi lairadana yumgi akoibada hauriba napi singnang adu kokthoknaba hotnabada lupa lising yankaidagi hena changadori Maduna lengana lupa lising humbudra manga pirabasu chahi aniro mapu pandana lehauraba yumsing aduda changduna leibagi khudongsa adudi chungoi oithokloi haibase lengakna khangbam thoi lengakna paikhatpa thabak khudingmak mai pananaba honagadabani miyamda pangai haiba wafam oina tahloidabani hauzik nomai kapnaba lepkhre hairaga manipurda santi hanjilakle haibadi yaroi manipurda leiriba purupsing asigi marakta yamna chawna yengthinariba asi Kuki amasung Meetei purup ani asuni maduna manipurda leiriba Meetei purupsingna manipurgi mafam sinba thungna chatok chasin tawba Yarabasu Meetei amadi Kuki anigi miyoi singdi Manipur sinba thungna chatok chasin tawba yadana leiri oiriba phibam asida Manipurda santi hanjilakle haina lawba langani hiramasigi matangda Union Home Minister Amit Shah nasu lebak miyamgi mamangda phongdokkiba wafonggi matung inadi Manipurda santi hanjilakke haiba tarabadi Meetei amasung Kuki puruk ani hana yasinaba purakpa ngamdrabadi yaroi haiba asni adubu Union Home Minister Amit Shah masamangna phongdokkiba wafam asi thabak oina pangthoknaba ngasi pawba Bharat lengakna honadriba asi yamna lanmani maduna oiriba phibam aduda relief camp ta awaba khangduna leiriba IDP sing masa masa gi mayumda hanjilan baiba si karamna ngamgadoribano haibo wahang ama lagli maduna manipurda thokliba lana si losinanaba Bharat lengakna lokpam thokpa tawdang adu loduna thabak oina pangthoktuna manipurda santi puraknaba hana honapam thoi aduga IDP sing asi athuba matamda masa masa gi mayum hanjilhanaba lengakna lokotpam thokpa thabak adu lokhatsi loinana makoi gi mayum makai samjin chajinba nauna yum sabada changadaba matik chaba sanpam sing adu lengakna kaithoktuna thabak oina pangthoknaba honaba chungani madu nattadana thabak oina pangthokpa ngamloidaba wafamdi awaba nangduna leiriba IDP singi mafamdadi lengakna minamba wakha ejin bidabana chungani hairi